stories yausang se handaki chahi 2018 se ayamba aigi journey da haitare yausang ge ayamba isai igi is adi akoi Kennedy Khuman gi adagi John gi akoma almaina yausang gi isai sum irakpa adagi akoi film gi su short film sum nam ge khanba adi theme ja doctor bidaina yausang gi do ina irage da na khallaga izagi bne haitare aduga menoina ko yausang da thoning da thodok se chahi khuding ni thoe mami guma tahallaga thammaga aten mama tanda highway ani ga sum khallaga leibidagi story se dawa dana sum ithokibini hauji gun culture gi type ta laiba poche no manipur dang na tabi de suma pan gun culture se to napal gi main meaning di akoi mi khuding mak se loi napal yawe adubu ayamana akoi gi sing bakha wat pai tare na pangbai di sa on ni uthore eba samna da mai jamna lana gun license gun pa kan da khoi careless oi bse mapa na akoi taw sim na mapa sai ne ba adu mana careless oi gun ji tham ne ba adu khoi films da pop khom ne thamme last ending da angang se kap thor kan da kamai na nongmi do pai da khibno hai amai taw ga adu da ne khoi na napal na thol se hausi ki karne ji ki ego du ne hayeng kaithen phom chat pa wani ba waroi aidine nang ngairam doini pung tara ta tingai da halaktrabadine ai chara heni ko aidi sauni ko tomba nabani ngan halong ko